Kumja listing ani ka kunga manga ge November Thadagi Houjikphaoba Idps Emung mangada Phangpham Thokpa Dbt Phangdre Hairi Thajaba yaba pawgi likhun amagi matung inna Churachandpur district ki Khonminthang New Lanka Relief Center Sadvanna Mandafta Labor Idps Emung mangana Kumja listing ani ka kunga manga ge November Thadagi Open Market Sales Scheme Domestic OMSSD amadi nafsagi makhada fangba cheng amadi lengakna IDP sing the piriba direct benefit transfer Dbt Phangdre Hairi imung manga adugi mahut senduna ke thangjading gi machanapi ningrowa mi chahi kuntra tare na phongdorpada imung manga ase kumja lising aniga kunga humdoigi megi tang ahumdagi tholakiba irang na maram oiraga relief camp ta leirakibani Adumoinamak mamang da lengakna IDP singidamakta cheng hawai amadi atai changadaba potlamgi mahut senduna piriba nongmagi miyoi amagi lupa marfuga mari gi senfam piriba Dbt Phangdre Hairi nongmagi shufam nongfam khangdana leiringai OMSSD amadi napsagi makhada piriba cheng su phangba leitabana aduki matik awaba nangduna leiri Hiramasi Mari Lenana Imung Manga Asina Sub-Divisional Officer Gi Kuthangda Deputy Commissioner da Formal Complaint Ama April Gi Tang Tarukta Thangat Kre Hau Kiba March Ki Tang Kun Gahumdoi da Su Churachandpur Gi Tongan ba Relief Camp Manga da Leiba IDP Emung Chamaga Kuntra da OMSSD Gi Makhada Cheng Phangdabagi da Magda Deputy Commissioner da Wakat Palaikre Hairi Adubu numit 12 suzalaklaba asi faubada positive oiba response ama fauba phangba leitri haina pawas na makhatari panbayai haukiba February tang 18 da Chief Minister Yumnang Khemchanga Hillamadi Valley gi IDP singa interaction tawba matamda video conferencing gi kuthangda Churachandpur dagi kukizo IDP singna award apa sing lengak na yengshin biduna masa gi mayumda safe oina athubada hanjaning bagi apamba amadi ingtappa purakna bagi apamba phongduk na khrabani CM gi Maikai dagi su Dbt gidamakta lengak na crore kuntra go humdoi release chokre haina phongdorakpada IDP singna apenba oikibani